Ningol Chakobana Lakpada, Ngagi Mela Pangtukliba asi Imoinu Tauranga, Mari Lenina Su, Ngagi Mela Pangtukna Bahot Naragani Haina, Fisheries Minister Hais Jingona Fungdukre. Ahanba Manipuri Ningol Singda Kudol Tamjaba Haiba Tauram amang asi folks na senduna NSK Community Hall Wangkhaida Pangtukre. Jiri News Network JNN asina Manipur State asigi paumi singbo pukning thogatpa oina award ani pigadauri. Amade haukiba pung kunmari asida nauna COVID-19 positive oiba mioi chanipanga kuntra thingna kre mioi amana leikidre. Poni TV na sandok chaba pungza sige Manipuri pau mideng tabiriba singbo BIDAYASANA taramnok cheri pau sandok na pijari Manipur gi achauba kumhai ama oiriba Ningol Chakobana lakpada Chief Minister N Birena lamdam asige Ningol singbo yaifa paujel pirakli lamdam asige hiram khuding makta nupi oibi singna laukiba achauba thaudang kayagi matangda mahakna sinthake amade Manipur gi hogalakliba naha singbo tamthiraba nisagi ipaktagi kananaba iramdam asige nupi singna lauriba thaudang singbusu ningsingduna Manipur gi maira paibi singna ahing tumdana macha masu singbo kadaida soikigedage haiduna sankiba kayabasu singthake amade lamdam asida khundariba furuk khuding makke Ningol singda chakobagi yaifa paujel su pike Ningol Chakobana lakpasida aina Manipur gi ima ise isel miyamda yaifa paujel pijabaga loinana aikhogi pothokna aikoi busat takseba aikoi pothokna aikoi senmilon oibagi sanabi haukhrabanina hantak Ningol Chakobasida su mapangi pota mipan tangdana aikoi puthokchariba state sida puthokchariba potlam sing adagi momagi makhada organic ki puthoiba masigi mayam sina mahut silakanda mapangi potlam sing sinanabi danabasu aigi maikai dagi ai imasinda isan singda gumba nungairaba nungsikraba numit asida singtam khaidana babung mopa punamangna mase machan sing mama singbu nungsi sanana sakchara ama saminraga kobiraga adugumba isorgumlabi laigumlabi ima sing isan sing ise sing adudagi punsi nungsangna laibaga se ingna sikna tapna aikoi amatta oina chingmi tami naidana aikoi punna himinaba yananabagi blessing ado isan singdagi ise singdagi ima singdagi aikoi nupa oibasingna lahausi haiba numit asida gari thauba lambi satpa matamda speed tapna tapna satpidana asoka pan yaudaba aduga ingna singna mabung mapa singi mapa masan singi mache singi apunba nungai minaba bor pinabagi numit ama ohensi haidana haijaraga mayam punamukta amukka hanna ima sing isan sing ise sing na khoigi mapandagi ngasi Manipur ingna chingna leiba aikoi ngamjare matam punamukta aikoi bor pibiu aikoi lamjang biu haidana Ningol Chakoba lakpu mari leina miyam dai yaifa paujel su pijat Moirang Kendrogi MLA TS Santina Chahi Sige Ningol Chakobana lakpaga iroinana leibak miyamda maru oina Ningol oivi singda yaifa paujel pirakle mahangna fongdokhibada malemgi mafam kayada choina khundaduna leikraba Ningol singna chahige amuk lakpa Ningol Chakobada mobung mopwa singna chakchara ama chaminaraga ngamjaba khudol kharadang tamduna harau tayamba fongdokpaga loinana nupi oibi singbu mapung fana ikai khumnabi baga loinana awangba thakta thambiduna nupige wathok lanthok laitaba khunai ama oirasnu haina fongdorakli aina anbaktada Manipur Prajapanokta kurumjani loina maruaina nupi samaga aina amukka hena kai kulbuchari Ningol Chakobana lakpasida sagai yoduna malengom pamkyada kuda atraba mabung mopwa oibasingna sak kauduna sahi mai manungda ningsing manumi mabung mopwa ni ningsino mari utpani singu Ningol Chakobasina lakpasida malem sida leiba
mabung mapawai ba di dingol bising na nungsi sana na sa sara o sabi na ga madungab jo ko don piduna nungsi na wi tamni mari sina set na tamduna malem sida thokli ba time ke asdegi puto ba koktula in tappa malem ma ingo chako na la presegi ko da sanu na aina miyam pausin pizza Hiangay ginini panba ningol chako bakumhay na lakpada lamdam masige miyam maru oina furuk kuding makke ningol singda social and cultural activist RK Meghan Elias sanayay mana yaifa paujel pirakli lining laisol amataga mari lainadaba maitai furuk ke khwaidagi chawba kumhay ase ngaside mitai khaktana furuk kuding makke kumhay oirakpa asimak chaktok chaningai ni haina mahangna nungaiwa phongdorakli mahangna makha taraduna furup amakhaktagi kumhai oirambadage paksanna pangthorakpa asi lamdam asige national culture ama sagatpada chauna mateng oiragani haike kumhai asida natana lamdam asida yelhungaidage khundaminnaraklaba furup singi achoba kumhai sing khudam oina naga singe luingai ni amade thadau koke singi chawangkut nachingba kumhai sing asisu manipur pumbage kumhai ohenduna national culture sagat hananaba punna hotnaminasi haike mabung mawwa amadi mache machan singi marakta afaba mari thamhaliba kumhai asibo khudol pot ke hidanaba romda chatkomse kumhai asige nungi oiba wahanthok ase khudol pot tambanate machin mawpwagi mari adubuni haike nakalamaromda kunai amage chawkhat thauranga mari lainana chathaba fund drive oidanaba mioi kharana sendan lambi oina sizinariba lagaw asi ngasigi kunaina sogat fam thokte haina mahakna phongdorakli Manipur kunaida machi fruki kwadagi so kumaiwa oiba ningo sako ne nameli sida Manipur da kunda meneriba frupsa konumaki ningo singkomda bungwa singa jeli jaba chara ka lokoi chamina na harau fam na harau fam magi ne sida ya ne pause bizeni ya konumak no ai ko bio donena ningo sako gi kumai festival sigme dena pafum president and photo sing body magi fro kattegi weba culture weba se koi dominate web group sa pun maki culture ko dinarakpa ai bagi koi apun ba body culture magi sakta ba se masi developing amani masi koi myam punna masi wakalo na sesa masi kamina Suba Manipuri forum atesu aluba myam pun maki fro pun maki culture sakta mana thoktai Ningol chako bagi thoram lakpada khak ngagi mela pangthokliba se imoinu thoramga mari lainana su ngagi mela pangthoknana basu hotnaragani haina fisheries minister H Dingona phongdokre wafam asing ase department of fisheries na ningol chako baga mari lainana chahi khudinge pangthokpagum stall Chamaga taramanga hangduna ngami chani saruk yaduna hapta kangjay bungda nifumari raksuba oina annual fish fair cum fish crop competition lisingani kunithoi thauram pangthokpada phongdokhebani thauram aduda athoiba mitunglen oikiba fisheries minister Haikham Dingona hai Manipur ase ngagi chinjak asida mipal tangba oire nga lising yangkhainithoi metric ton darkar taba lamdam asida fisheries department na makhata na honaduna lakpani adubo Lising ani taramapan gi record faubada nga lising kuntraga nithoi metric ton puthokpa ngamle chahi asida nga lising metric ton chamnga de yogani thazai state asi atopa state ka yengnaruba matamda nga gi pothok ase khwaidagi matik chana puthokpa lamamani miyam amadi lairiba mari lainaba singnasu mateng pangduna fishery department henna chawkhatuna nga gi pothok marang kaina puthokpa ngamnana bahona si haike thauramadu mayang Imphal AC ge MLA Kongkham Robindro Kumbi AC ge MLA Sanasam Premchandra Directorate of Fisheries ke Director Haishnam Balkrishna so Sarugyakhe amade Manipur Today lisingani kunithoi ge chefongso release tauke Ningol oibi singna khaurang nangaizaba ningol chakobana lakpada aikhoi amatani haibige wakhalonda Manipur da punna khundaminariba community pumnamakna saruk yaduna ngasi wangkhai kaithel asangbida leiba NSK community hall da Federation of Civil Society Organization Folks Manipur na sinduna ahanba Manipuri ningol singda khudol tamjaba haina mingtholduna ningol chakobage thauramama
pangthokre thoram aduda Fox Manipur gi President TH Manihar Fox Manipur gi Vice President VM Yaima Shaha Imphal West District ke President K Amuthoi Imphal East District ke President TH Ragin Thoubal District ke President El Sana None District ke President Sachungam Kamai Bishnupur District ke President Yankuvam Alauddin Amade MSU Headquarter ki President L Robindro na Thauram ge Athoiba Mithunglen Singh oina sarugya ke Thauram aduga mari leinana TH Manihar na hai hiangai ge nini panbada pangthokadaba ningol chakauba ase ningol oibi singna magi yumda manung mabung mawpwa oiba singa nungsi chanana chakchara amata oirabasu chaminabada ayetpa pidanaba amade chingi ichal iche singa su punna nungsi nana chak chaminaba yananaba nongma panba numit asida oina pangthokpani lakadoriba lisingani kulhumdoi ge January dagi hoduna ningol chakobaga loinana haukiba lisingani taramanga da kangla da leiriba Assam Rifle Singbu takthoknana ba hotnabada achoba thodang laukibe ima tarani thoi adubu ima ahum amade leikhidre adubu leihoriba ima mapan asida thagi oiba ngamjaba lupa lising ama pension oina piragini haina su phongdokhe na ta kujeriba gari ama huranbada numit humnida gari part khudingmak Sidoktuna masak khangdanan ba honai adubo lupa crore gi senfam hukhiba mioi singde tha kaya tumina laithokle tha kaya duge manungda kari semdok amgada ke haibase khangfam thoke haina MPCC ge spokesperson S Chamacharana phongdokre ngasi Congress Bhavan da pangthokpa paumi singa unaba amada Sanauzam Shyamcharana Makhatana phongdokhibada corruption free drug free oihangani haina sarkarna phongna laurabasu ngasi fawba crore kayada chenaba mioi sing faduna chairak piba udre sarkar gi khongjang ngasi kadai fawba chumna tawi haiba Congress na thizinbada MSPCL company ani asida MD ani lei MSPCL gi MD and Sarat ki mathakta substation ama sabage matangda Lokayukta Yaukiba Equina Tingnakre Masika Mari Lainana Pulisna Mahaki Mayumda Ngarang Raid Chathaki Chairakasida MSPDCL ge MD Subhash Chandra ge Mathaktasu Imphal Times na crore Chanirom ge Senfam Chayet Naba Laire Haiba Wafam Phongdorakhiba Sina Electricity Department na Khumang Chauksana Corruption Taure Haiba Takle TH Norjit Kauba Mioi Amana Lanai oina Lokayukta da MSPDCL ge MD and Sarat ki mathakta lakpadage thizinbada lupa crore mapan long ki senfam chayenaram ke mahak amade magi official sing FIR ama chanke adubo anticipatory bail lokthokuna hojik fawba MD ge post ge fawba lokthoktabida hojik thabak puduna leiri February 3 lisingani kunithoi dage ngasi fawba sarat function tawduna leire lupa crore ge senfam chenaba mioi sing faduna dandi pibadi lairadana mana pairiba post adu fawba lokthokta asina karamna sarkar asina corruption tingadawri bano haina phongdokre mahakna makha taraduna hai corruption tingnana bagi damak tade Congress ki legal department na advice tawzage corruption tingnana bagi amatangai raba khidakte transparency amade accountability labani haike MSPDCL should tender apology for the misleading of the people. Man ngangiba public pu mislead tawribodo sengdoraktrabadi ka haina achauba big challenge ma media house amanaga tawriba sina takpade now the power department haisira company haisira it's a very hidden agenda khara leire mahak mathantana MD mathantana karor jani chahum gi thaba karor nipa mapan gi thabak je awramni haibagi aikoi thajaba leite go public servant executive ta leiriba singsigi mathanta public servant legislature haibam lay madugi manungduda power minister chief minister ka haiba lay moigi maikai dagi di asigumba thoram singsi chenaba sing lemna tharoi ka haiba moigi yam toina sizna bawai se taba phangde therefore my dear friend I khoina ngasisu challenge tawi karibu challenge Manipur gi lainga na corruption free oiba state ama oihengani haiba se masi free the corruption tahongani haina ikoi
लौजै हाइदना कोई चैलेंज तौरी ngasi jiri news network ki editor in chief Seram Hirajit na thadorakpa pau amagi matung inna Jirivam ge jiri news network JNN news agency asina Manipur state asigi paumi singbo pukning thogatpa amade media bu chawkhatna ba honabagi pandamda JNN na paumi singda award ani pigadauri award asi November gi tang kunda JNN ge taranipan suba mapokumon thoramda lanthokani pigadauri ba award asi jiri news networks JNN ge chief advisor su oiriba loinana BJP state ki general secretary oibata natana Manipur building and other construction workers welfare board government of Manipur ge chairperson su oiriba K Sarat Kumar Singh na mahake laikhidraba mapabung ke bam Sanaton Singh ge mingda kachaba award ni award asida sale oina lupa lising tara citation ama memento amadi shawl amasu yauri award asi chahi ani leiraga pigani award asigi damak Jiribam district tagi khwaidagi faba paumi ama amade Jiribam district nataba Manipur ge atai district tagi paumi amada award asi pigane award asibu piba yaba paumi manga nominate tobinaba All Manipur Working Journalists Union Editors Guild Manipur Hills Journalists Union amade All Jiribam Working Journalists Union da cherol thaduna haizakipisu laikre award asi final paumi amamam khananabagi process oina nominee manga adudagi JNN ge award committee na paumi amamambo finalize oina khangani committee ge warep na aroiba oigani masida Manipur ge media singi apex body oiriba sing award ase pinanaba honabada angamba mateng pangbiduna hena afaba tungi media person singbo pungning thogatpa amade chawkhanaba angamba mateng pangbiraknaba haibege Thazabasu JNN na leizai maramaduna mari leinaba authority singnasu mateng pangbiyo haina fongdorakli Jiri News Network Jiribam Deliver News Agency asina Manipur gi khwaidagi phaba paumi ani khakpu khangalaga ekoina award pinaba thorang tawjari haibe award asi Jiribam district tagi khwaidagi phaba paumi amadi Manipur dagi paumi amakak khangalaga koina media singbu Manipur leba media house singbu afaba mating leba media mam oinebi damakta haibe award si pinaba thorang tawjabani award si lagiba November gi tang kun taragani pan suba Jiri News Network ki mapokumon thoramda Manipur State Sumang Lila Council na Sumang Lila gi saknai raba saisakpa top upokpi dage longjam khamba mitaina laikhidabada state ki thakta sardanjali katuna awaba fungdokpage thauram amang hasi pangthokre thauram asida Sumang Lila Council ge Vice President L Tomba Singh Sumang Lila Council ge award committee ge chairman Ketri Jogendro NSD amadi PH Gunachandra Sharma lifetime president Sumang Lila Council na Mithunglen Singh oina amade Sumang Lila bu nungsibiba artist Singh member Singh na sarugya ke Manipur State Sumang Lila Council ge lifetime secretary Saugrakpam Hemantana thauram adu taramna okpage warol thamkibaga loinana saisakpa longjam khamba mitaina ngalinge matamda Sumang Lila gi damak kathok piramba kayabu singthake Sumang Lilabu matamamada awangba thakta pukhanaba honabada achoba thodang laukhiba kayasu ningsingkhe thauramasida Sumang Lila Council ge General Secretary Yumnam Nilachandrana haikibada Sumang Lila gi damak kathok piramba singna leikidraba matamda state ki thakta ekai khumnaba utpa haibasi Sumang Lila kannanaba ihau sagatpa council asige calendar thauram amani loinana khunai asi kannanaba thodang singi manungda Lila kannanaba ihau asisu amani haibada haimanba thokloi haikhe mahakda leikidabada Sumang Lila ge phampakta achoba ahoba ama lehoragani haikhe bagaloinana lehauriba imung manungge awabadasu Sumang Lila Council na sarugyari haikhe Laibak ama chawkhatnaba honabada isagi culture amade tradition yaudana financial value khaktana chawkhatpa yaroi haina Khetrigau ACG MLA Sheikh Narul Hashan fongdokre wafam asi lamdam asigi ariba art ama oiriba thangtabu yokhatnaba honabada natana malemda lamdam asibu masak takpada achoba thodang lauriba Huye Lalong Manipur Thangta Culture Association Iril Bungi chahi humfumari suba mapokkumon thoramda fongdokhibani
ngarang irilbungda laiba association asigi sanglenda pangthokiba mapokumon thoramga mari lenana India government ge Ministry of Culture ge CFPGS ge makhada association asina puthokpa ta khosharol ge saruk oiriba Kunjau Laichauba Khosharol su utke Thoramaduda MLA Sheikh Narul Hashina Makhataraduna Art and Culture Yaudana Lamdamamagi Human Value Fangbangam Loi Maramaduna Lamdamasige Inakulaba Art and Culture Yokanana Bahonabada Aikoi Punamake Taudang Lominasi Amaromda Malemda Lamdamasibu Masak Talmana Bahonabada Achoba Taudang Gloriba Huel Lalong Manipur Thangta Association Gumba Institution Ama Ketrigau AC the Leramba Haibasi South Fawi Institution Nasibu Hena Mapung Fahanaba Local Area Development Fund Dege Mateng Pigani Haiba Tazabawa from MLA Sheikh Narul Hashina Fongoki Loinana Tauramaduki Saruk Ama Oina Association Asidagi Hokiba PhD Achiever Ani Al Asarani Mayang Lambam Pravin Kumar Fellowship Honor S Abung Yauna event kayada makok mathang taraklaba association asige mahiro singsu achamba khudol tamduna ikai khumna bodke pauge marakta natin berbegama Yangai di Nipanba Ningol Shingi Numit Ningol Jacoba Nalakpada Lamdam Asigi Ningol Singbo Poni TV gi Makai de ki yakho pausal pijai Ningol Jacoba Kumhina Lakpada Nungaye Faba Watapadaba Tangdu Laitaba Amadi nungsi chanaba lamdam ama oiwa oirasanu haina thomnijari ngamjaba mathel khara langjeduna chara chindaminaraga Mama Mapa Amadi Mabung Opa Oiba Singa Amuka Hena Mari Jackson Naba Yaibi Marang Kaiba Oyashano Poni TV wish you a very happy and prosperous Ningol Jacoba 2022 Breaking Matung Makata Papa Pizuri Demand Committee on Construction of Ethnic Heritage Park Kaibulam Jauna Thadarapa Cherol Amada Hokiba October ge Tang Tara Tarukta Educative Body ge Oiba Club Sing Maira Paibi Ima Sing Miyamna Yamna Kupna Munna Khanaraba Matungda Hokiba Jundagi Hauduna Sangai Festival Heritage Park Sabaga Mari Lenana Semkiba Demand Committee on Construction of Ethnic Heritage Park Kaibulam Zau Ngasidagi Muthatle Letterhead Amade Masiga Mari Lenaba Kudingmak Chanararoi Karigumba Makhataba Problem Thokpada Committee ga Mari Amata Lenaroi Haina Cherola Sinapalli Manipurda Petrol Amade Diesel gi Mamal District Kharada Hengad Henda Laiba Thingnake Senapati District ki oina Mamal Hanthare Amade Thobal District ki oina de Mamal Hengatle Atai Atopa District Singede Thoidokpa Ahongba Laiba Thingnake de Senapati District ki oina Petrol liter Amada Paisa Dasmik Mari Mapan Hanthare Amade Thobal District ki oina de Paisa Dasmik Manga Hengatle Masina Maram Oiraga Senapati da Petrol liter Amada Lupa Chamaga Subna Ama Dasmik Taret Ama Leke Amade Thobal Dana Petrol liter Amada Chamaga Subna Ama Dasmik Mari Ani Leiba Thingnake Nakalamaromda Senapati da Diesel liter Amada Paisa Dasmik Mari Mari Hanthare Amade Thobal da Paisa Dasmik Mari Hengatle Masina Maram Oiraga Senapati da Diesel liter Amada Lupa Marifutaret Dasmik Manga Mapan Leke Amade Thobalda liter Amada Marifutaret Dasmik Ahum Ani Leiba Thingnake Tripuragi Airport Police Station Manung Channa Laiba Sonargaon Dhabada Ngarang Athengbada Kanglup Anigi Marakta Nongmai Kapnarakpadage Mioi Ani Sathina Sokre Haire Soklaba Mioi Ani Adude Sanjay Das Amasung Haripada Das Kawe Makhoi Ase Natun Nagar area dagin Haire Report Amagi Matung Inna Mioi Singh Aduna Automatic Pistol Season Aduna Nongmai Ahum Marira Kapkibani Haire Thodok Asige Matangda Pau Fangbaga Airport Police na Mafam Aduda Changsanduna Yengsanbada Yamlaba Kapthorakraba Nongmai Marugi Maning Singh Taduna Leiramba Thingnaki Haire Report Asige Matung Ina Soklaba Mioi Ani Aduge Manungda Amana Makhongda Nongmai Maru Pankibani Amana
Makhongda nongmai maru pankibani hairi soklaba mioi sing adu hospital da layengli hairi thogdogase thoktringai mangoinana soklaba mioi aduna Sonargaon da chakchananaba changlakibani hairi amade mafam adudagi hek thoklakpaga nongmai kapsilakpani hairi thogdogasigi matangda police na case ama lokhatkhare amade mioi ani Prabhakar Ghosh amade Santosh Das ase thogdogasiga mari lenana Usha Bazar dage fagat khare amade ngasi ayuk kota puthokre hari Tripura ge Dhalai district manung channa lairiba Gandhashara subdivision ge jaga Vandhupara dalaiba businessman Swapan Devnata aina thingkraba NLF tina thangjan numita lag manga ge demand tawrakpadage mipaiba poknakre Swapan ge matung inna thangjan numita hairiba demand letter ase mahakke dukanda thanambani haire police tagi fangba paugi matung inna hairiba demand letter ase sasinabani haire amade masiga mari lenana investigation ama chathari haire thogdok asiga mari lenana SDPO Bappi Devvarmana phongdokibada demand letter adu NLFT da Tharakibani adubo maduda iriba marol sing adu chingnaningai oi amade sasinaba masakhangdaba kharana letter asi tharakpa oiramba yai haina panari masigi matangda investigation chathaba hore haire amade NLFT ge mingda tharakliba letter asi sasinabani maramdi letter head asi color xerox tauba letter amani haire Sel changdana ariba mawongda aikhoi miyoibagi hakchang fana thamnanaba hotnabada yoga sanaba natana atai ama leite haina Deputy Commissioner Thobal Ahanthem Subasna phongdokre wafam asing asi Kakching District Yogashna Sports Association Kakching Sumak Laikai na Sinduna Library and Information Center Kakching ge auditorium da pangthokiba association adu linkhatkibage chahi ama mapung farakpage first anniversary celebration amadi association aduna sinduna pangthokiba first Kakching District Yogashna Championship lisingani kunithoi kulumdoige manamathum yenthokpagi thauram amada phongdokibani thauram aduda Deputy Commissioner Thobal Ahanthem Subas IAS na athoiba mithung District Yoga Training and Research Association Kakching ge President Khetrimayum Mangge Kakching District Yogashna Sports Association ge President Naurem Ibomcha anina thauram apu oina Yas Thobal amasung Kakching ge District Officer Telem Chitaranjan amasung Manipur Yogashna Sports Association ge President Dr. Naurem Chaubana akhanaba Mithunglen Singh oina saruk yakhi athoiba Mithunglen ge Warolda DC Subasna Makata Nahai Sel Changdana Yumge Mafam Amada Hektamak Sanaba Yaba Masana Amani Adugi Shumathakta Aikhoigi Hanadage Lejaraklaba Isagi Oiba Masana Asibo Malemge Miyamnasu International Day of Yoga Haiduna Mafam Kayada Pangtokna Riba Asida India Macha Ama Oina Chauthokba Fauze Hogolakliba Angang Singda Yoga Masana Asige Basic Oiba Singdu Kanghanaba School Singi Summer Amade Winter Vacation Ahangba Matam Singda Toina Yoga Training Camp Nachingba Pangtok Pibage Mathautai Hainasu DC Subasna Thamke Ngasigi Tauramaduki Saruk Ama Oina Kakching District Yogashna Sports Association na Sinkiba First Kakching District Yogashna Championship Lisingani Kunithoi Kulumdoida Makok Mathang Tarakra Singh Technical Official Singh Amade Handak Gujarata Pangthokiba Kuntrataruk Suba National Games Lisingani Kunithoida Saruk Yaruba Singbu Harau Taramna Okpaga Loinana Ngasige Mithung Singna Medal Certificate Amade Achamba Kudol Singh Nachingba Yenthoke Loinana Sanaroi Kayana Tongan Ba Yogashna Singsu Miyamda Utke ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯂꯣꯏꯅ ꯈꯪꯉꯦ ꯍꯛꯆꯥꯡ ꯐꯕꯅ ꯂꯟꯅꯤ ꯍꯥꯏꯕ ꯀꯣ ꯍꯛꯆꯥꯡ ꯐꯕꯅ ꯂꯟꯅꯤ ꯍꯥꯏꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡ ꯐꯅꯕ ꯍꯣꯠꯅꯕꯗ ꯌꯣꯒꯗꯒꯤ ꯍꯦꯟꯅ ꯀꯥꯟꯅꯕꯗꯤ ꯂꯩꯔꯣꯏ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯅꯨꯡ ꯏꯇꯤꯡ ꯇꯤꯡꯗꯅ ꯑꯩꯈꯣꯏꯅ ꯌꯨꯝꯗ ꯑꯗꯨꯝ ꯁꯥꯟꯅꯖꯕ ꯌꯥꯕ ꯑꯗꯨꯒꯨꯝꯕ ꯃꯁꯥꯟꯅ ꯏꯁꯥꯒꯤ ꯀꯥꯟꯅꯖꯕ ꯏꯁꯥꯅ ꯑꯗꯨꯝ ꯍꯣꯠꯅꯖꯕ ꯌꯥꯕ ꯃꯁꯥꯟꯅ ꯍꯥꯏꯔꯒꯗꯤ ꯌꯣꯒꯁꯤꯅꯤ ꯍꯥꯏꯕꯁꯤ ꯑꯩ ꯊꯝꯖꯒꯦ ꯑꯗꯨꯒ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯇꯤ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯣꯏꯅ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤꯁꯨ ꯂꯩꯕꯤꯔꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏ ꯑꯥꯗꯁꯨ ꯑꯗꯨꯝ ꯇꯧꯏ ꯂꯩꯀꯥꯏꯗ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯁꯝꯃꯔ ꯚꯦꯀꯦꯁꯟ ꯒꯨꯝꯕ ꯋꯤꯟꯇꯔ ꯚꯦꯀꯦꯁꯟ ꯂꯩꯕꯒꯨꯝꯕ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯌꯣꯒꯒꯤ ꯀꯦꯝꯞꯁꯤ ꯇꯧꯕꯤꯔꯒ ꯑꯉꯥꯡꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯕꯦꯁꯤꯛ ꯑꯣꯏꯕ ꯌꯣꯒꯒꯤ ꯃꯨꯚꯃꯦꯟꯠꯁꯤꯡꯁꯤ ꯑꯩꯈꯣꯏꯒꯤ ꯑꯦꯋꯦꯌꯔꯅꯦꯁ ꯂꯩꯍꯟꯕꯤꯕ ꯑꯃꯁꯨꯡ ꯀ꯭ꯂꯥꯁ ꯂꯧꯕꯤꯔꯒ ꯃꯈꯣꯏꯕꯨ ꯐꯖꯅ ꯇꯥꯛꯄꯤ ꯇꯝꯕꯤꯔꯒ ꯍꯦꯟꯅ ꯈꯨꯃꯥꯡ ꯆꯥꯎꯁꯜꯂꯛꯄ
ꯑꯩꯈꯣꯏꯒꯤ ꯌꯣꯒ ꯁꯅꯥꯒꯤ ꯁ꯭ꯄꯣꯔꯠꯁꯤ ꯈꯨꯃꯥꯡ ꯆꯥꯎꯁꯤꯜꯂꯛꯄ ꯑꯣꯏꯕꯗ ꯃꯇꯦꯡ ꯌꯥꯝ ꯑꯣꯏꯒꯅꯤꯅ Union Health Ministry gi data gi matung inna India da hokhiba pung kunmari asida nauna COVID-19 positive oiba mioi chanipan ga kuntra thingna kre amade mioi amana leikidre masiga tharaga hojik fawada laicheda sina maram oiraga leikidaba migi masing punna lak manga lising kunipan chamapanga marifu mathoi oikhibaga loinana positivity rate na chada Suino dasmik taruk taret oike amasung fagat pagi chang na chada ama dasmik taret oike Health Ministry ge matung ina hojik fawada laina asidage ngakthokna ba lebak asigi oina crore chaniga taramapan dasmik manga taret hena COVID vaccine kapthokre hari aroibada maroiba paw amukhana Manipur gi achoba kumhai ama oiriba ningol chakobuna lakpada Chief Minister na yaifa mongol pirakre Ningol chakoba lakpada ngagi mela pangthokliba asi imoinu thoranga mari leinana su ngagi mela pangthokna ba honaragani haina Fisheries Minister H Dingona phongdokre Ahanba Manipuri Ningol Singda Kudol Tamjaba Haiba Thauramama Ngasi Folks na Sinduna NSK Community Hall Wangkhaida Pangthokre Jiri News Network JNN asina Manipur State asigi paumi singbo pungning thogatpa oina award ani pigadawri Amade haukiba pung kunmari asida nauna COVID-19 positive oiba mioi chanipan ga kuntra thingna kre mioi amana leikidre Poni TV ni sandok chaba pungza asigi Manipuri paw mideng tabiri basingbu kainana baya thangni jari